Citizenship Amendment Bill 2016 na Manipur kaya pirkana ba center na taksil na bagita ba political party tarama to gimi oi taran thina saba lusing basing na si Delhi gida mo impal thadokre. Ngasi singa masung tangilong humbrani to yamati ma kaitel ahungi kaitel phambis sing yaw na pangthok ki ba mai pham na Citizenship Amendment Bill gi bayok te khongsang sangsin na ba kan mo ware lokre. Mitay sing Settled Tribe category da salan ba yaroi haidna Senapati District Students Association ang si mass protest tawkre. Amasung laibak sida han boy na humlak suba World Bamboo Workshop lalaba February mariting ni pan pau pa impal pantok lang ni haina Textiles Commerce and Industries Principal Secretary P. Wifi na pongdorokli. Mayam khurumjari do mi every bus impact news ni ke thoksom na hoji pungsa se bhawi mare pau sing miam da pisari Citizenship Amendment Bill 2016 na baram oira ka Manipur da kaiba mata pirak na ba center gi lusing basing da taksil na bagita mo tongan na political party tara ma gi lusing ba mioi tararin thoi na sabati ma mga si Delhi gi da mo Imphal thadok ki batim ma gi marakta ngarang se minister gi secretary ta pangtok ki pa all political party ki bifam da saruk yakhiba aduga Delhi sat pa da saruk yararoi haina warep lokhe political party mapan gi manung da amag wariba Aam Aadmi Party ki President Thongdam Manihar su yauke loine na hana na Delhi da lairaba PDA ki Vice President Set su bill asik mayokta sangsileba khongsang asel saruk yagani hairi ngasi sat ki ba political party taramathoi adi ki manung da Bharatiya Janata Party Manipur Pradesh ki President su oriba Rajya Sabha ki MP KSS Bhavananda Party ki Vice President M. Asni Kumar All India Trinamool Congress ki President Dr. S. Manauton Shiv Sena Manipur State Union ki President M. Tombi Galoina LJP, MNDF, NPF, MPC, NEIDP, RSP amasung NPP ki Mihut Singh Sarugyake hariba political party singa sigi mihut kangbu aduna Imphal thadok tengeda Imphal International Airport paumi singa unabada Shiv Sena Manipur State Union ki President M. Tombi na phongdorokpada bill asina Manipur amasung North East State ta akaiba mata piraktana ba close ama bill asida hapna ba center ki lusing was kita taksin gani loina na Ministry of Home Affairs ki Secretary Asok Prasad na phongdok ki wafam bill asina act on the na ba haurabasu state government amasung marilaina ba stakeholder gi ayaba yaudrapadi citizenship pi ba yaroi haiba wafam adu bill asida yahonna ba taksin gani hairi Honorable CM N. Biren na siyar lobi da nangrang all political party ki mifam ama na pung mapandagi na pung ani bhawa akoy thoroughly akoy discussion tawra matung da Delhi da satpa ki akoy ki wafam si akoy warem na dana akoy ngasi si Delhi da sasagadabane akoy punna thengnami na vibe se akoy Manipur dalai ro parja puna maki apamani punna thengnami na si masai da lehobo kholobo ki wakhan khanbi re sing se masi tawbi da na ba isa ki maigi da ge amdi Shivsena maigi de simu sengdok chari aduga ngasi akoy na sasari besdi North East amadi particularly akoy Manipur gi damakta akoy khallaga akoy Manipur gi tungi damakta akoy khallaga khongun mutki damna madu gi chasabani Khongsat adada saruk yakhiba Aam Aadmi Party ki President Thongdam Manihar na phongdorakpada Manipuri laibak kanana ba honabada Aam Aadmi Party su yapham thoi haidana khongsat asida saruk yabani loina na bill asina Rajya Sabha na pass tawdringai da bill asina Manipur da akaiba laktana ba special provision ama bill asida hapina ba akan ma pressure tawgani hairi loina na All India Trinamool Congress ki President Dr. S. Manauton na phongdorakpada khongsat asida Prime Minister, President, Home Minister amasung Rajya Sabha ki Chairman su oriba India ki Vice President su unaduna memorandum pisan kani haina phongdorakhi Rajya Sabha na masi ki khanabagi matang asida Rajya Sabha ki ayaba pidingi matang asida Manipur ko special provision ama haphole harga madugi du hapiu haina khoi Rajya Sabha takna ba aduga aikhoi ki provision ase hapa matung da Rajya Sabha na madugi ayaba bibina ba aduga aikhoi ki hairiba provision ase hapringai matung du hapringai ki mamang da di Rajya Sabha na pass tobidana ba haina madugi pressure ni khoina chacharu duri si aduna Manipur gi ba indigenous ki protection gi wapo ama yaudra ga di haiba yam kan ba stand jima aikhoi gi hojiki haiba aikhoi gi memorandum sida yauri
political oiba khoi ju tongan ba democratic oiba khoi ju khongchat amagi dong to political party myam gi miu chil laga khoi chacha ga dori bani adra Manipur da leiba miyam punamangna magi lokshin puthokna dana magi wisdom puthokna dana leibak sida kamai tawna khoi indigenous ki wafam ji kalhongna ba bill si kamai tawraga khoi si phagado mong da lakade ge habdu suggestion tawbiro khoi da su aduga political party singda madugi opinion du pibiu natadana nakal amarom dai khoina masigi bill si pamde haraga su nakal amarom dai khoina akhoi gi taw roi da thabak da matam manghan khidana sum taw khragadi nakal amarom da pam da lambi da chakhragadi khoi Citizen se amendment bill pass tawdana ba Congress ki makok thawba thawpu ba sing abadi party asga sadminari ba political party losing ba sing mafamda taksin na ba Congress MLA sing delegate damak hayeng imphal thatok na ba sem sakre tha asigi kunthra mathai da pangthok ka ba Rajya Sabha impham asida bill ase pass tawdana ba hona ba haiba ase Manipur Pradesh Congress Party ki ama changai ba firep ni haina hanigi se minister okram ibovina phongdokre ngasi MPCC ki conference hall da pangthok pa pawmi singa unabada ibovina State asigi CLP members sina hayeng Delhi hek yobaga party asigi National President Rahul Gandhi Rajya Sabha ki Congress losing ba Gulam Nabi Azad amadi party asika sadminari ba Trinamool Congress amsung Samajwadi Party ki losing ba sinda unanaba sem sare Lok Sabha da pass tawkhraba bill ama po yalhomi kanjana ba anauba close half na ba taksin ba haiba lenga ki firep thoidokna kanaba leiroi khangbadagi political party singi mifam da Congress na saruk yakidabani nganangi mifam da political party kharana bill ase withdraw tawna ba amadi special assembly session pangthona ba wafam pukalakpatagi mifam adugi mahi yan khidaba aduna sakhini Congress party ki oinadi bill ase hek semlakpatagi ngasi phawba yaningdaba utuna lakli Rajya Sabha da bill ase pass tawdana ba laingak na firep lobi mohta delaying taxes tawduna leiba sida thajaba leitabana Congress MLA singa Delhi khongchat asigi damak sem sarakpani haina mangna phongdoki Rajya Sabha da hek puthorokpa matamda masi defeat tawnanaba haina like minded political parties singsi akoi hana dagi so dum campaign tawjabani akoi gi PCC gi president jo hojik thambi khribuduni leiriba state government sina all political party gi meeting kawbudo moina adum matam gi ngangdana dealing tactics haigadra kari haini akoi di bill sina state sina karimda so loy soktanaba bill sida close ama hapan gani court kane haibana chingba madu akoi di sukha thajadaba tawgadoiba all political party gi meeting se kanadabada futile exercise oigani lok sabha da pass tawgrabdu cry the close hapkani akoi na khanjaraba maina immediate assembly session phambiu aduga unanimous resolution ama lawsi khochi haibda state government jina yadadana hojik moisu city kanadaba meeting ne thoribna Citizen se amendment bill mari laina pangthok ba all political party ki mefam Manipur Prajada utsaibani mefam adu ki kanafam leite haina JDU Manipur unit ki president Hangkhan Pau Titan na phongdorokli handak lakatori ba taratare suba Lok Sabha mekhal ka mari laina na Thobal district ki manung sana leiba langathel mamang laikai da mekhal asga mari laina na JDU ki ahan election campaign hangdok ladana Titan na makhata na hai CAB ga mari laina na JDU Manipur state unit na mamang sahi ki me thati ki hawduna kayar khana CAB ki mathang da wari sana na balenga ka wari Sanana bakayara khana haisaki edabu lengak na wari sanana bagi tanja pikide lengak asina hauzik sathari ba thawong asidi prajagi issue nathai na ba hona ba thawong ni hairi state asida border pillar issue yaw na tongan issue kaya ga mari laina na kayar khana all political party mifam kayar pangtokhi edabu ngasi phawbada mifam aduna masimadi masak thokna tawre haiba leite haiki akoi political party singsu yam senior oiba season politician ngtane abako masi je chahi kunthra issue tongan bada chahi tra manga ibobi gi sarkal da political party mayam se Delhi da pareng sa oina line da chain type da chala ga to kari moina chatpade gi kari phanga pillar number 81 issue chatle kari phanga MU gi matang chatli kari phanga then now they are trying to continue the same nature. What is this? To my all political party leaders, is it important to go as a political party team to Delhi just to raise the voice? Is they are thinking that they have already done their duty? They have already executed their duty by going to Delhi and just meet Rajnath Singh or Prime Minister whatsoever without any hope of reaction, good reaction and positive response. Citizen se amendment bill ki mayok ta North East India Development Party ni IDP na thasi kuntariti ki sangselakpa signature campaign ki ahan matangkak ngasi loisin khre Manipur Tripura mani Mizoram da party isna sathaki campaign asida phangliba miyam ki apamba sig mathanda Prime Minister da
NAIDP की माइकेट की मेमोरेंडम पिसिलगनी है NAIDP की जनरल सेक्रेटरी एडमिनिस्ट्रेशन वाहेंगबम कैलेंडरना फोंदोखरे ngasi terada leba party asiki loisang na pangthokki pa pawmi sing unabada calendar na campaign asiki kasi nimit humni suba pawda state asiki oina puna mioi lising yang khairom na bill asiki payokta kui sahi tawki party asiki Tripura amadi Mizoram gi masal loisang sing na sathaki ba signature campaign tharaga puna kui lak amarom nimit humni asida miyam na sahi tawki awang nopok ki yellow mi sing kanjana ba bill asiki payokta NAIDP na sang sileba campaign ase makhata na sathana ba sem sadana lady haina mahang na phongdoki ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯆꯪꯈꯣꯟꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ ꯑꯁꯦ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯁꯤꯒꯅꯦꯆꯔ ꯈꯨꯌꯦꯛ ꯑꯁꯤ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯏ ꯂꯣꯟꯅꯔꯤꯕ ꯁ꯭ꯇꯦꯠ ꯃꯤꯖꯣꯔꯥꯝ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯕꯁꯤꯡꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯆꯠꯊꯈ꯭ꯔꯤ ꯑꯗꯨꯅ ꯑꯣꯜꯃꯣꯁ ꯑꯣꯚꯔꯑꯣꯜ 1 lakh plus ꯑꯩꯈꯣꯏꯒꯤ ꯁꯤꯒꯅꯦꯆꯔ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟ ꯇꯧꯕ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥ ꯗꯦꯕꯂꯞꯃꯦꯟꯠ ꯄꯥꯔꯇꯤꯅ ꯉꯝꯖꯔꯦ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨꯡ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯕꯃꯤꯠ ꯇꯧꯖꯔꯒꯅꯤ ngarang singam sung tamgi lok umbu tarung na punsin citizen se amendment bill gi mayokta yaw hongna ba pun committee em oina sengkeba Manipur people against CAB 2016 man peki emergency public meeting na bill asigi mayokta miyam gi khongsang sechin na ba wareb lokre ngasi khwarman kaithel na pangthokeba pifam aduda lok humbudra ni thoi badi ima kaithel ahum gi kaithel pambi amasung yamna ba miyam na saruk yakhi pifam aduda wangang ki basing na phongdona khibada India langakta lamdam asigi miyam na hingsage haibigi matam natre hadak citizenship amendment bill gi wathok asidagi miyam amadi lamdam asigi tungi laibak ki damak sab saba phireba lawmi na ba mathok tai haiki lamdam asigi yelhomi singmu muthat na ba lalong oina demographic invasion tawduna Zeribamda Bengolina lengak pasilak puku Manipur amadi awang no pumada mito mian chasing na lengak paihan na ba silak pani haina phongduk na ke mehamad saru yaradana kaithel gi potpham sing hangna khiti loina na yalma miya madana bilas gi mayokta slogan kaya su lauki mifamasi lorba matungda ima kaithel matakta pangthokeba pawmi singa unaba amada Manipur people against CAB 2016 gi mahut sinbo ina USN gi president Sunil Karam na hai bilas gi mayokta sangsila pamiyang gi khongsang gi saruk amoina hayeng January 13 gi numidang da Manipuri mafam kodingmakta maira gi khongchat chatpio amadi January 13 ma thoidana laikai gi miyam na lambi da thokpiraktuna Manipur people against CAB 2016 na koriba general strike asibu sogot pio haina appeal tawki ꯅꯤꯡꯊꯧ ꯑꯣꯏꯔꯁꯨ ꯀꯔꯤꯝꯇ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯉꯥꯛꯄꯅꯤꯗꯤ ꯍꯥꯏꯔꯒ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯨꯅ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏꯁꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯅꯤ ꯍꯥꯏꯗꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ 15 ꯁꯨꯕ ꯃꯥꯒꯤ ꯇꯥꯡꯀꯛꯇꯨꯗ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯔꯥꯏꯠ ꯇꯨ ꯏꯀ꯭ꯋꯦꯂꯤꯇꯤ ꯍꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯅꯤ ꯍꯥꯏꯔꯒ ꯃꯨꯁꯂꯤꯝ ꯃꯌꯥꯝꯕꯨꯗꯤ ꯀꯩꯒꯤ ꯌꯥꯎꯗꯦ ꯀꯔꯤꯒꯤ ꯊꯥꯗꯣꯛꯇꯅ ꯊꯝꯃꯝꯃꯤ ꯂꯥꯛꯂꯤꯕ ꯇꯥꯡ 30ꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯄꯨꯝꯅꯃꯛꯅ ꯄꯨꯟꯁꯤꯜꯂꯛꯀꯅ ꯅꯨꯡꯗꯥꯡꯁꯦ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯆꯠꯄꯤꯌꯨ 30ꯒꯤ ꯑꯍꯤꯡ ꯃꯤꯅꯥꯏꯠꯇꯒꯤꯅ 31ꯒꯤ ꯑꯍꯤꯡ ꯃꯤꯅꯥꯏꯠ ꯐꯥꯎꯕꯁꯤꯗ ꯁꯤꯕꯨꯛꯀꯤ ꯃꯅꯨꯡꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯈꯟ ꯃꯈꯥ ꯀꯌꯥꯒꯤ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯊꯣꯛꯑꯒ ꯄ꯭ꯔꯣꯇꯦꯁ Citizenship Amendment Bill ki mayokta ngasi thangmeben longi miyam na thangmeben DM College lambi amadi Nagampal lambi paringda rally satkre naharo laisem club amadi thangmeben sinam laikai mera pai bina puna sinkhiba wakat khongsat adu thangmeben sinam laikai digi hauraga DM College lambi Nagampal Rims Road ta laktuna sinam laikai da amuk loisin gadabani adubu khoyathong yoropata police na thinga pirakpatigi ihau sangsileba singamni police ki marakta sauna muna bathonglakhe tungda yasinaba puraglaba batung rally edu Nagampal kangzabi lerak masin phawba sakhe khoyathong amadi Nagampal da billas ki mayokta wakat infam phamnabasu phamlambasing nasu wakat khongsat adu saru yasan ke khongsat asiga mari lainana handak pangthok kadoriba Lok Sabha election da MP mirep oriba RK Kaikuna wathok oriba bill asigi mathang da lamdam asigi MLA abadi MP singna political mileage lopi mohta miyam gi ihul khangna thabak paikhat naba kanna taksilakhe Sorry, some hockey discussion hour. I'm not going to cover Cheda. Nana Belay Mota are a plop that Piraga. My partition of Maning Tambirama Hatare. Manpukunasi leader of Moina Pumokto are like a Dendra Mantra. Dana Pamila Viva Natraga. When this Unabiraga hired Bill Pasto Viaro Yabi. Kungsang Buratragadi. Aku attended Toki with the Manputa. As you amount to have like the Mam Aduki Viraga, Mam sentiment to Viraga Hatare. A 2 months on the side of Bimota. Daily Piraga. Why is whom I'm jumping to listen to Bioje.
Manipuri film gi lamda miam gi sintha pangliba mioi singna bill asibu yaning da phongdok tan wakari fam sathakre film forum Manipur na sindra kaisa pale bezam laikai community hall da pangtok ki banga sigi wakari fam adu da saru yakiba Padmasri awardee aribam Syam Sarmana hai matamamada ikoina angang oiringi matamda matam adugi ahal kayana India da punba matamda harauki adubu ngasidi India da pulurba matungda ikoigi lamdam sigi not lining lam kaya tapna mangsilakli masigi mathakta housing na lamdam asigi yelhong missing amuk tapna bathanaba thawrang ama tawrakle haiki mifam adu loirakpada mifam adu da saru yakiba miyamna Chief Minister ki Bangalore tamna memorandum ama pishin naba rally ama laki rally adu Manipur police na kaisa pata thatki loinena mafam adu tagi forum gi maru oiba mioi manga khangalaba matungda Chief Minister ko unatana memorandum adu pishin ki 1947 da akoina harauna akoi isai sakpa janagana sagpa nupa ni matam bandi matram saglai 1947 dagi 15 August-daga matang lakpasi sum khalluraba matungda andaki akoi citizen amendment bill si thangal po tamnutara khanki kiba mapolai akoi future karino Manipur da Manipuri oiba akoi future lairibra masi yamnya malui ba wahang amoi Komalampak Laiba Directorate of Youth Affairs and Sports Office Pamang Sun Sanaroi Sing Amadi Regular Coaching Center ki trainee Amadi trainer kaya na wakan ifam sa thakre Malayamda Manipur masak tak pada sobat hatang kaya laukiba Amadi lauri balamda masig Sanaroi Sing na su kef withdraw tawada bari Manipur yelhomi kallu awang nopok yelhomi ngaksana close ama CV di yawhalu Manipur sa India da tindringai pamang ki maning makatamna Leirakpa laifak amu oirami haiba banner gi makhada wakan infamadu sathakibani makal makha kayagi masana da coaching piri regular coaching center na sinki wakan infam adu da saru yakiba singna belasi mayok da slogan kaya su lauki अदु मयामदगी यानिंगदि हाइबा म लैना सिदा अखोगी हुजिक आरसीसी खुमलंबाक्ति स्पोर्ट प्लेयर मयामना पुंजलगा बेनसिबु यानिंगदि विथड्रॉ तौबि हाइना अखोइना सिदा सपोर्ट तौबगी इहोमा तौबिजे मीडिया सिंगनाजु अखोगी लेबाक्सि मकोक थोंबा एबा अखोगी मिंगोइना पंजरबदा सेम इरेन सिदा मागी नाकोंगदा ताबु ओइदुना लेबाकसि अखोगी हुजिक हाइबा बिलसि विथड्रॉ तौबो ओइबिउ People Action for National Democratic Movement Pandam gini pan subang pokobon torom ngasi pang thokre Citizenship Amendment Bill 36 ng mari lain na nga all political party ki mangarang kauki badu thengman kre tokhai tabagi muhutta state sa kimiyam interest khallaga political party sing pun sindana apun ba political force sama sakat ama matam oire haida CCLPS ki convener ki phamsu puriba pandam ki president Yunam Satile Kumar na thamlaki ngasi Nupilal complex ta pandam gini pan suba foundation degi Thorom pangthoki thorom matu ko mari lain na Yunam Satile Kumar na hai Citizenship Amendment Bill 36 na state da sanaba yaroi hai ba miyam ki khongjang da pandam na wakal manabal sangsan singapuna sanminari nakalamoram da nganangi mifamadu da political party khara na yauki da badu laibak tivani laibaki asiguma takak asi yorpa matam asida political party puma punsindana political force ama sagatuna center amadi party singi leader singda taksindana political pressure ama sagatpara sumba khongthang oigani haina mahakna phongdoki Political party kharana yauba adu kharamana yaudaba masidi ekhoigi wakhalda yamna penjate house gi mapan thokpa natragana madu saujinaraga leithokpa haiba seisida ekhoigi mangjaba ekhoigi right asi masi fully utilize tabu ngamdaba gi khudong thiba ma lei haina lawi yaufam thoi yauraga mamai chumdana pugadabani leiriba government asigi mihut luchingiba minister ama ani duna hekta humdana puba ngamgadaba sunate national political party sigi oiba makhoigi high command di Delhi da leibanina makhoigi high man singdu su parsu toba makogi MP singdu su parsu toba lonana government gi side gi BJP gi mai gi gi ju parsu ta holaga masigi united force ama semgala kanda sanction bajana ai mai pakane na khali Lamdam asida Citizenship Amendment Bill 2016 sana bayaroi haiduna kan demand tawring serga sida ngase meitai singbu scheduled tribe category da salhan bayaroi haiduna senapati ta mass protest tawkre protest adu senapati district students association SDSA na asumgi lusing makhada sathakibani Meitai singbu scheduled tribe category da salhan bana singa masung tamgi marida mangsa balakani Meitai lonbu nipan suba schedule da salhan ba si apaba khongthang ni adumoinaba STDCM na Meitai community bu ST category da salhan ba honaba gi khongthang asi yabangam loi hairi Today we have a sit-in protest
under the aegis of the All Tribal Student Association Manipur to show our strong resentment against the State Demand Committee of Manipur. So today we have given a strong message to the present Manipur government that not to recommend the ST Demand Committee agendas by the government. Startup Manipur ki adik suba tangka ki oina pangthokiba online submission torok na ba website handle toriba Glovis Web Solution Private Limited na candidate list ki evaluation amadi scrutiny tawbada makoi apa matawri haina maral sirakli entrepreneurs singi dabak se minister ki miyeng makhada paikat pa startup Manipur ki dabak candidate singi evaluation tawbada Glovis na makoi apa maong da ideal stage matik sadi haina interview list yahon daba asiki maram pigadabani haina pen now spike Fiddle musical instrument industries of Manipur na hairi karigumba matik saba maram piba ngamdrapati President of India the entrepreneur amabu dishonor tawbagi maralda legal mateng lawrgani hairi Indian Red Cross Society Manipur State Branch Sindranga Asagi Mangal Hariba Livelihood Project Asigi Makada Anisba PSK Group B ki Khankalaba beneficiary Humputok Tengbang Polam Singa Sian Tokre International Committee of Red Cross Amadi Indian Red Cross Society National Headquarters ki Mating Alorina Yantoki ba Tengbang Polam Singa se Imphal West Imphal East Bisupur Thobal ki Khankalaba beneficiary Singa Yantoki bani Maruina Kolai Paiba Masel Kutong Nabada Laikitaba Mu Singiloina bi Aisabi Madi cancer in number of Laikitaba Singiloina bi Singa Makoy Bokoina Palms of us and talk Lambi Oga was in Pump Singamari Lane about pot chasing Nasiki the Yantoki, Nasiki Taramada, Saruyaka Indian Red Cross Society, Manipur State Branch President Suariba Governor, Dr. Nasma Haptulana, no piecing in a packet Liba Taurang Singasina, Makoy Bukrado Basu, Sapa Hanba, Ngamgari, Lana Sai, September, Grand in at Pipikit Tongan, but Torang, Amasu Pakat Kani Haina Pondoki. That the Manipur State Branch also is deeply engaged and remains committed in the furtherance of the noble goal of the society. Under the present project, the branch is making effort to mitigate the unfortunate circumstances of widows in distress who are victims of armed conflict, HIV, and cancer. I am truly confident that our unfortunate widows will be certainly be able to generate income for their subsistence out of the help received from the Red Cross Society. Thasiki kon mathoi ki thiba khangdra le khiba tauk thong digi singangwam Sansan Singbo Bisnupur District ASP na lusingba combined team amana soingam yaudana kanbangam kre ngasi numiu matung pung taran thoi makai chatpa matamda Bisnupur District ASP Hobson Sapong gi makada CDO BPR amadi 5/11 GR Major Ranjan gi combined team amana satekiba thibo humgi thabak aduda Sansan sahi taratarukpu phabda senaba oinamgani haina thajaba KNFN gi active member Gelnel Village IT Rotiki Housingna Kotlen Village da laiba Saigolal Hawkip Elias Hego Sahi Kunmathoi Apupalai Kitaba on Say Hawkip Pare Hari Police the Farba KNFN gi Kader Adudagi 7.65 mm pistol magazine 1 round ammunition 1 5.56 mm Colt AR 15 rifle US Met magazine ahum amasung kapa yariba ammunition humudra taret SIM card yawba mobile phone ani blue and black amasung green and black masugi bag ani amasung combat trouser ga loina nati sar amadi case oina lupal lising amaga samari humtra su phagung bangam ke phagalaba polam sing asika konaba Saigolal Hawkip makha thaba wahang paung sathana baki damak principal police station asina kre haire Manipur da railway Yorokpaki Saitheng oina khul kayagi thaknaba badi lau singupa sinana ba ising phanghandre railway ki line seng sakalaklaba amadi tunnel hutpada sangkhiba cement machi kaya ningthoglok amadi yembung lok da sentharakna Tairen Pokpi atong khuman Sairem khul amadi phayeng na singba hariba Imphal West District manung sana laiba khul sing asi konja sing sauna awa mayonari ngasi youth forum for protection of human rights ka paumi sing oina na khul asida saluba yangsin khongchat abada konja sing na mayong dari awa kya paudam lakki konja sing na phongdolok pada lok ani asitigi center ko sing sinadra hinglamba lamda masong miyoi sing hauzik hingnana ba pukri amagi sing sinari
ꯂꯧꯕꯗ ꯁꯤꯖꯤꯟꯅꯕ ꯏꯁꯤꯡꯁꯨ ꯁꯤꯃꯦꯟ ꯃꯆꯨꯝ ꯌꯥꯎꯁꯤꯜꯂꯛꯄꯅ ꯍꯥꯟꯅ ꯄꯨꯊꯣꯛꯂꯝꯕ ꯐꯧꯊꯣꯛꯀꯤ ꯆꯥꯡꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯦ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎꯗꯝꯈꯤ ꯂꯣꯏꯅꯅ ꯁꯤꯃꯦꯟꯒꯤ ꯃꯆꯨꯝ ꯀꯌꯥ ꯆꯦꯟꯁꯤꯜꯂꯛꯄꯅ ꯍꯨ ꯄꯨꯔꯕ ꯏꯁꯤꯡꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯉꯥ ꯃꯈꯜ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯤꯡꯗ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯛꯅꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡ ꯐꯪꯍꯟꯗꯅ ꯍꯤꯡꯕꯒꯤ ꯍꯛ ꯃꯥꯜꯂꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯄꯦꯂꯥꯃꯥꯇꯤ ꯀꯥꯞꯁꯤꯜꯂꯒ ꯃꯗꯨꯒꯤ ꯏꯆꯨꯝ ꯑꯁꯤ ꯆꯤꯡꯊꯣꯛꯂꯦ ꯌꯦꯡꯕꯨ ꯕ꯭ꯂꯣꯛ ꯍꯥꯏꯕ ꯇꯨꯔꯦꯟꯁꯤꯗ ꯂꯣꯏꯅ ꯇꯥꯔꯦ ꯃꯍꯤ ꯃꯆꯨꯝꯁꯦ ꯃꯐꯝꯗꯨꯗ ꯆꯦꯟꯊꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯧꯁꯤꯡ ꯎꯕ ꯌꯥꯗ꯭ꯔꯦ ꯄꯥꯝꯕꯤ ꯊꯥꯔꯁꯨ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯁꯨ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯀꯪꯂꯦ ꯐꯧꯕꯣꯠ 10-20 ꯊꯣꯛꯄ ꯃꯐꯝꯁꯦ ꯀꯨꯝꯁꯤꯗꯤ ꯐꯧ ꯑꯣꯏꯅ ꯐꯧꯕꯣꯠ ꯄꯣꯝꯃ ꯄꯣꯅꯤꯐꯥꯎ ꯊꯣꯛꯇꯅ ꯂꯩꯔꯦ ꯌꯥꯝꯅ ꯋꯥꯔꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯂꯝꯕꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅ ꯈꯥꯡꯒꯣꯟꯊꯛꯇ ꯗꯤꯁꯦꯕꯜ ꯑꯣꯏꯔꯕ ꯄꯨꯝꯈꯔꯝꯕꯝ ꯕꯤꯔꯃꯪꯒꯣꯜꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯑꯃꯠꯇ ꯄꯤꯕꯤꯗꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯛꯄꯒꯤ ꯄꯥꯎ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯑꯃꯨꯛꯀ ꯇꯔꯥꯝꯅ ꯅꯧꯁꯔꯤꯕ ꯂꯩꯇꯅ ꯁꯨꯒꯤ ꯃꯈꯥꯗ ꯄꯥꯎ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯔꯕ ꯂꯥꯏꯔꯦꯟꯖꯝ ꯃꯦꯀꯣꯂꯥꯗꯒꯤ ꯄꯨꯈ꯭ꯔꯝꯕꯝ ꯕꯤꯔꯃꯪꯒꯣꯜꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯕꯤꯁꯅꯨꯄꯨꯔ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯠ ꯅꯔꯦꯁꯇꯒꯤ ꯑꯈꯟꯅꯕ ꯔꯤꯄꯣꯔꯠ ꯑꯃ इम्फाल वेस्ट डिस्ट्रिक्ट की नावरिया पाखंग लाकपा असेंबली कॉन्स्टिट्युएंसी की मनुंग चन्न लेबा लाइरेन जन मेकोलादगी पुखरंबम बीरमंगोल अपोक्प लेखिद्रबा पुखरंबम थोइबी सिंह हिंगनबगी लानफमदा कुमजा लिसिंग अमगा चमापन मरफु मरीदगी इम्फाल चुरचानपुर अमदी इम्फाल गुवाहाटी चेनबा बस सर्विस की ड्राइवर अमा ओइना याउदुना सेल तानबा हौरखी इंग लिसिंग अमगा चमापन मरफुतरा तरेत की जून 19 इम्फाल दगी गुवाहाटी तमना चटपदा लंबी की खुदोंग थी एक्सीडेंट अमदगी पुखरंबम बीरमंगोल की ये थंगबा मखुट ककपता की 1984 दगी आइसे ड्राइवर अमा ओइना गाड़ी थौजरे अदुगा आई सुमाइना लाकपसिना इमुंग मनुंगी अवा नुंगाई लेता लाइरसी पुरलागा 1997 की जून तांग 19 यमजगैसा नुमिता आई इम्फाल टू गुवाहाटी चेनबा नाइट सुपर ब्लू हिंसीदा टूरिस्ट बस से थौरगा चटपदा कोहिमाद एक्सटेंड तौबनी मदा आइगी खुटिया थमसी सोखरगा दुमाई कखिबनी बीरमंगोल की मखुट कखरब मतुंग ओलकपा चही इंग्लिसिंग अमगा चमापन मरफुतरा निपानदगी महाकना ऑडियो स्पीकर साहबगी सिनफमदा चंगसिलखी हाइनबलई होटनरबदी माई पाक्तब लेते बीरमंगोल की पुंसीदसु महाकना होनजरकपगी मतुंग इन्ना मणिपुर की तोंगान तोंगानबा मफमसिंगदा महाकना साजबा ऑडियो स्पीकर योनबा हौरकपगा लोइनना महाकपु GBS मेकोला साउंड हाइनसु खंगनरखी सिनफम असिदगी फंगलकपा सेनफमना महाकी इमुंग मनुंग पुनरी हिंगनबगी लंबीदा सुदर नोमद्रगदी लेखा तारानी हाइबगी खंबगी मरमना ngasi ai soinaiba kuchokpa mi ama oirgasu aina ngasi aigi pangal leiribasina isajing imung manungse aigi isajing je mafi maro nandaba lai su tamdaba samajgi huranba daku mayam oirpoye aduna mase samaji mahik oirkado mayamse aina isana samaji khallaga aigi isagi imungi aigi nupigi aina nungsine lawjaba nupi umchu isajing khallaga सीरबसु संगमसु आइन होनाजरगा सुजन नोमजरगा आई साउंड खोंगना साउंड चला स्पीकर चलगा आई सुमाइना योलगा अदै फंगपा सेन अदुगा साउंड सालगा मदै फंगपा सेन इसामगना खुना मसिना साउंड खोंगगा कनामता द सरकार दा अदुगा अतोपा कैरो लेकाइता करिगुम अमता डिपेंड तौतना आई पुंसीसे इमुंग मनुंग सेमकलगा मसि सुमाइना होनरेबनि कुमजा लिसिंग अनिगा सुपना तरेता बीरमंगोल की हकचांग की सरुक चामा थोकपगी मरफू मंगा डिफरेंटली एबल ने हाइदुना लैंगाकना डिसेबल सर्टिफिकेट पीदुना सकता की अदुबु ngasi फाउबा लैंगाकी कानबदी फंगब लेट्री खुलमा हापद संगदौ एमाउंट कोइसु पुथोक ngamdamni ngasi bo haptri aduga sarkarna su ato atopa lamda thaba yaba इंडिया की मफम तोगान तोगान बदा हिंदी कैप्सिंग की खोंखुट हापगी खुदोंग चाबा अफबा लंथुम खरा पुथोबसु कमाई तौबा हाइबना चिंगबा मसी तोइना तौबीदना मसीगी खोई खुदिमक्ता भाप ताहनबिरगा अवेयरनेस के अपीरगा मसुमाइना ग्रुप थाबीरगा सिनबी लांगबिरगदी याम फगनी मोइना गोटू विलेज तौरगसु अखोइना मदुगी कानबसे अखोइदा फंगन मंगमदी अखोइना तौरी थबकसे मोइना हंगा मोइदगी करी पाकुम पीरगा थादोरके हाबसिसु गोटू विलेज चलीबा स्टाफ लेरिबा मोइ ऑफिस तोगान ऑफिसिंग की मरकता सरकार की मिहुचिंग थाबीरगा मीडिया पर्सनिंग तौरगा मोइ चुमना तौबरा कमाई तौरी मीजिंगसी
ꯄꯦꯅꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕꯤꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯅ ꯒꯣ ꯇꯨ ꯚꯤꯂꯦꯖ ꯆꯠꯂꯦ ꯑꯗꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯏꯔꯥꯏ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯕꯨ ꯔꯤꯁꯤꯞ ꯇꯧꯕꯤꯔꯒ ꯏꯔꯥꯏ ꯂꯥꯏꯕ ꯃꯑꯣꯡꯗ ꯁꯤ ꯍꯥꯏꯅ ꯗꯣꯀꯨꯃꯦꯟ ꯁꯤ ꯇꯧꯔꯒ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯑꯗꯨ ꯇꯧ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏ ꯊꯥꯗꯣꯛꯄꯤꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯔꯦꯅ ꯄꯥꯔꯐꯦꯛ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯤꯡꯉꯝꯗꯅ ꯑꯩꯈꯣꯏ ꯄꯦꯟꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯐꯝꯗꯗꯤ ꯉꯁꯤ ꯅꯣꯏꯅ ꯇꯧꯔꯤꯕ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯗꯗꯤ ꯎꯠ ꯆꯥꯏꯕ ꯑꯗꯨꯒ ꯐꯠꯇꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯖꯨꯠ ꯇꯧꯕ ꯃꯥꯜꯍꯟꯕꯅꯦꯅ ꯑꯩꯈꯣꯏ ꯂꯧꯋꯤ वीर मंगोलगी लोइनबी इनाउबीना महाकी मपुरोइबना डिसेबल ओइरबा मतुंगदा मतौ करमना इमुंग पुरखिबगे अमदी समाज असिना डिसेबल अमगी नुपीदा करम्बा मित्येंग येंगबगे हाइबदु थमोइ सोकना पाउदम लकली ईश्वर लैरी मीबुदी ईश्वर नंगामिको हाइबदु खलकानि सोक खोरमकांदा सुजन नंजा काना काना होना काना लैजै अदुना मीना नंगाबा यावे कईगुंबा हिंदूगे अखोइ लुहोंग खोंदोंबा सुंबा थबक्ताजु हानादे अइ नुपासिना सोक्ट्रिबा मतमददि थबक इंगांजे बातोन निंदोंगसु यामना चत्तनादे अखोइगाजे पोट पुबा चत्पा खोपगी याम हाइरामि अदा खुजिक्ति अखोइजे नेग्लाखिद्रे अदुगा मोइना मांगदा तिन सिटपगा चमानाना मोइना हन्दाना यामना खल्ले अखोइजे कइनो हाबदे ए मादे छोइनाबि नुपिनि फत्ते खोते ना हाइबना बातोन समाना कलकपसु याम यावे अदु पुंगिंदा समाना यामना नुंगाइतबा वाखनसु लैये यामना तौ खनबसे सुंबसिदी तौहनिंगदे अखोइ मियोइबसे सोइबा ngamba हाबसे तंबा ngamde Purkhaman Bir Mangolna Makutnam Yaudana Soyaduna Layrabsu Mahana Samas Sida Lowriba Todang Amasu Handicap Oiduna Yum the Layduna Wakan Nuaitana Swatana Layba Sida Mahana Tauriba Amasu Mahana Miam winning a message Sida Konakangi Madudi Honaba Kalabadi Kutnam Yavalate Konam Yawu the Late Kudima Nami Habasi Mahana Uli Ramasina Sargari Makedi Langaki Makedi Sukari Makada Mahaki Makeda Mating Pambirabadi Hena handicap singsibu hena nungsi habadu me seng utkene habasi paudamjari ba nare sokostan impact news mekola Langol ki ramgailong khulda khundare ba tongan tongan ba lining satpa rongmai kang kabui phurup ki khunja sing ama toina punsinabagi damak punsinabagi nimit sancham ngai gi thorom pang thokre thoromas ke mari leina ramgailong women society ahan ba women day gi thorom su pang thokhe Ramgailong Public Ground the Pangtoki Thorom the Manipur State Disaster Management Authority MSDMA ki Bahasir person Adim Pamina. So yang kayum the Suruk Lapa Kulasida Christianity ki Tonga Tonga lining kaya Madi Ipai Pusina Satna Ramba lining Satpa kaya later paso lining Ken about Tamda Unity ki Thorom Pangtokpa South Tok Saningaini Kulasi Kunjasin Lori Bokong Tang Asiko Mipum Kodibana Purup Amadi lining Ken about Laitanapun Baling Zen Manaba Lamdamamo Oida Sano Haiki Outer Manipur Parliamentary Constituency ki segment ohellaga tampaki maham kharagi kunja singbu election asida mirep khanbegi khodong sabadi piraga mirep obe yadawi athing lairiba asida nungang wa phongdokhe ngasi ki thoramadu da kul adagi praja singnasu kurup furup asigi yelhong edigi lairaglaba natki jagoi kaya su utki Sap chana tawpham thokpa khun sigi ngakpham thokpa satnabi aduga tampak ki leireba ichini naw singsibu nungsina hanningai gi nakoina lambi awatpa matamda ngasidi lan thokladra ngasidi tampak ki leireba ichini naw sing metai ichini naw singa lan thokna kadra haiba matamda nakoina ahan laman singna thaubai gi ahan laman singna chatle haraga satnaba yade ko aikhoidi mama matagi machani mapa matagi machani aikoi khatnaba yaro ko haina nakoina chatlaga UCM khangde amuko khangde kari party da nakoina chatlaga thoram kaya ma thokpa matamda ban blockade ki khangde public rally khangde tawba matamda kabui gi phiron haptana nakoina mangjing thana Manipur gi saktam kaiba yaroi haina chatpagi maramna ngasi phawda imu naimu tadrage hingminnaba phangmase nakoi contribution yawi haina aina thamning bane Saliba thasi kontra dagi kontra mathai phawba nimini subna sathakadaba nirak suba Triennial Fellowship Mid 2019 ngasi Kerala Assembly Constituency manung sana laiba White Punal Baptist Church da hodokre Maringnaga Baptist Association MNBA na sidra Christ our vision and mission haiba team na pangtok ke bataram adu hongdok pa mari laina na
Reverend K. Moses Maring Hai Thoramasi State Asida Lariba Mipung Kodingmak Amagamaga Nungsinana Pundana Santi Oida Himinas Haiba Pauselado Landamasiki Praja Section Kodingmakta Pinanaba Pandam the Pantopani Andirak Suba Triennial Fellowship Mid Asida Nagaland Dimapur Amasung Delhi Yauraga Puna full-fledged Sirs Yankani Toy Amasung Fellowship Sirs Nippon Mute Singna Sarukyakani Haike Christian Ishor Thazab Glambishi, Mapung and a toy Glambida, ink Tataba, Haran and Panminaba, Yamna ing Natapna Panminaba, Wapause, Maroon and Pung and Shandopuni, and I Marona Ishoda, a Kogi Aranba Mayamchi, Haduktaraga, Puning Hunzaraga, a Koi Ishordi ink Tapangleharga, Yapan and Panba, Adugi Message, a Koina Shandokzabane. Wangsing Lamding Municipal Council the Lamding Haiba Wai Loktok Naba State Cabinet Ware Puyan Uturanga Sayo Pumangadi Tang Kuntra Matayo Pumanga Power Lamding Kaitel Sintalip Kunjanga City Hokre Nakalabaramda Hiramasaki Matang the Sekiba Zayasina Wangsing Tentake the MLP Brazen Bulamding Miam the Matam Katan Social Boycott Torkan and Lautokre Zayasi against the renaming of Wangsing Lamding Municipal Council Nahana Mangzon and Lebak Miam Kang Lautoki Matungina Nasayongan Batikahona Wangsing Lamding Kaitel Lamding Lom Tangbadukan Sing Yauna at a business Kim upon Punamak Tong London a protest okay Kaitel Pamima Sing Sintal Lemnaki Police ki maikhe ki pamna ba thodok sing thok tana section na ngak sen khe ngasi ki kaithel sintala pi khongjang aduda lenga ki thawong bu yaning da phong dok tana matam kaya gi mamang de ki hogna nungsi sana na imung amati ki masin manaw gom laiminari ba khullani matam chupgi nungsi na dana ba lega na sinpi kenu haina thaba play card sing su thetki Minister Anthony Berena Harautel National Sports University Taba Senjam Kono Tiki Senjam Sirang Pop Lambi Sabjan Kani Haina Taza Piramba Atuba Matamda Tabakta Otopio Natrabati Lambi Sida Sports University Sabak Mani Lena Sang Libagari Pumba things in Lagani Haina Kaunu Lema Sanu Look Senjam Sirang in Mike section Watam Laki Nasi Senjam Sirang Community Holder Mike Dom the Labor Miam Maira Pai Sangstan Gimihut Yauna Tongan Ba Mioshina Waka in Pampamdana Same na Piramba Tazaba Mahangano Nongzutha Laktringida Labi Sebiu Hypna Singbo Wapam Yauna demand Kaya Tauki Wakari Famadu the Saru Yakiba Kaunu Laiba Sanu Luki Secretary Haikam Ambra Patina Hai Gomzalesini Trateta Hosel Langa Kasi Lusing Basi Minister Anton Birena Harautel Sports University Sabasi Yangsinba Lapada Sendam Kono Tiki Sendam Sirang Pawi Lambi Si Atubada Samingani Haina Mike from the Lady Miam that has a Piram Kiadubu Nasi Sahia Mahanzilak Lava Pauba, the Minister and Piram Bataza Batavak on Toktan Lady Lambi Sida Sports University Sabda Sinaba Polam Kaya Pusinba Malgari Kaya Tatana Satpanamaram Oiraga Lambi Sigi Nagyata Laiba Miam Upulna Laibang Amhandre Loidana Anaba Kaya Mayogna Le Hairi Sport University Hanabak construction gi material pusalakliba masaksingdo aikoi thingane lambi sida makoina praja aikoida thajaba piramaga ngasi minam biduna aikoibu nungai handaba thawai nungai taba khoina pokliba ngasi si iful borong hogdana suya yadreba gari di satliba si masing khangde chingi lamda atopa lam kayada mafam khuding makta mana aikoigi tungda haiba singse hoji loimak changa na semba loigere aikoigi sidang atamna na khakpose aikoibu kari ne haina khandok piribano loya lamni natraga chawkhatabani haibagi usitabra haibase akoi waruba ma poksereba hoji ma akoi semba pame karigumba mana hoji sida semne haiba thajaba piraktragadi akoidi makal makhagi khongjen changchanjarane Nakalabaramda Harautel Sarva National Sports University Sabaki Tabagasi Atuba Losinduna Matang Sail Sini Kundiki academic session Hobaya Handana permanent campus of Eluhaina National Sports University Harautel Protection Committee na Divan Torkli Nakalabaramda Sports University Sabaki Tabagasi Hindustan Steel Work Construction Limited na Mau Maril Tadaba MS Simplex Project Limited Sinari Basi Miam na Pam di Haina Senjam Kono and Senjam Sirang Joint Development Organization in Palwes Makiti Tamrakli National Sports University Sabaki Tabak Mangam Sandana Lady Basiga, Mari Lady National Sports University Harautel Protection Committee Working Chairman I Ranjan High, Sports University Sabaki Tabaka Hindustan Steel Work Construction Limited, Atoba Farm, the Pito Lava Wafama Lali Basi, Atoba Matamda, Sangdok Peter Mari Lady Farmaduna
Sports University Harautil Protection Committee ga atubada MOU ama kuyak pinaduna University sabagi thabak ase atu matamda amadi quality leina sagani habi matang da yanaba ama purakadabani Manipur lengang naso University sabagi thabak thorom asida mieng sangbituna matang sahidigi Harautil da permanent campus ohenduna mairoi singi academic session hawan kadabani haina ranjana makata ke nakala paromda Harautil Sports University sabagi thabak ase MS Simplex Project Limited na Sinare haiba wafam ama lagli base atuba matamda sendam kono amadi sendam sirang joint development organization ki bari leina basingna sengdo o MS Simplex company asi state asi ki tongan tongan project sing paikat pada asuki batik tabak ta mong manil ta dana tawi haiba si mi pangkuning na khangnei tabak loisinba naidaba Simplex project kumba company amada National Sports University sabi tabak sinaba si pam de haina organization asi ki mai khaidigi thamlagli Simplex Limited si magi character mana hana tawgiba thabak thorom mayam sing asi yamna delay tawba adugumba agency amagumna khoi parja singna khanjai khoi gi ima kaithel ohum sabai manungda mangna ani sayena taje ani sabje hokiba earthquake ta crack chale hai 2020 gi lakador academic session jedi National Sports University Harauthel gi complex dai da academic session ase mapung phana honbang ngamnabai dangta masai daida sarkarna mapung phaba mieng changhanningi Prime Minister na habiramba matamdudi yamna tenba matamamda sahi ani hunggi manungda bamyamna pamba punamakto uhangani na habiramaga hujikna laimai semba bawda kaimta lengda fiamda leire aduna khoida yamna pungning nungsiba lam pithouraga masida ugadoba phajaba singdudi amta ubanga maktabagi pot ama lakpasina akhoi wakhalda nungai tabam fawole Nauria Pakalapa constituency manusana laiba tidim ground gi hek nakanda laiba kwaite lamdong lambi asi matam kuina samjina lakpa maram na laikai gi imai bel singa lambi asi ngasi thingjin khre loinana hariba lambi asi laliba February manga phawbada koilas thadana sembal loidrabadi lambi takhaibe yauna matam kaktana lambi thingjin lakani hairi ngasi lambi thingbi khongsaga du tidim ground gi baning dalaiba lambi asi maktada thingkibani Laikai gi imai bel sing na phongdorop ki matung ina saurang na kilometer ani rom sang lambi asi matam kuina samjin na lakpate ki local MLA gi khuthang da nung amasung laipak thaba horom laka thabak lekhibeni hairi thabak lekhibena maram oiraga lambi asi digi tholakpa full wife na satok kasin tawbade yamna kudong sahandaba kudong sadaba mayong nare maramodana local MLA na thubada ming sangbi haina appeal torokli nung cha ipun na laiba ngamde nung chure lerang na satpa ngamde asi nung mata su yeng biru law pen ke thamoi sina nung mata su lak pide bot matam khakang da ai phangdaba ya han yani yade haidana sena piraga laigani haibagi wafam je thadok piraga lamdam somda leiriba praja sinji nung sibi dana ichani inauni imani ipani haidana yeng birakpado mayangwi oina adu khaktani pamjaba Child Protection Highway Hiramda training program amangasi Manipur lenga ka Social Welfare Department asina Thawbal DC Complex ke election counting hall da pangtok re haina serolamada hairakli Impal Municipal Corporation Street Bander Singh Aranba Card Sarga Sel Lana Lokto Kibalaiti Haina IMC Mayor L Lokesor na Pongdorokli Mayor gi office da ngasi Paumi Singh Unabada L Lokesor na Makata na Pongdorokpada Ngarangi Pau Sikrata IMC na Aranba Card Sado na Sel Lokto Kre Haiba Wapamadu Aranbani IMC na Sakiba Carti Temporary Market License Paidana Potsa Yoliba Singdiki Nomada Lupatara Konganaba Littering Card Sakibani Ariba Littering Card Asisu Mamang sahi April Kuntrada House da Mayor yauna Corporator Kulumdoina Batoina Lokiba Resolution Batugina Sakibani Karigumbada Card Assi Sabda Sel Lana Lokto Kibalam Labdi Mayor gi Maikadi Sumaran Ticket Kani Haina Pongdorogli Lariba February Mari the Nipan Power the India the Han Boy na Pangtoka the Bahum Luxuba Old Bamboo Workshop ki Toram Manipur da Oina Pangtolog Hana Manipur Lenga ke Textiles Commerce and Industries ke Principal Secretary V Wi-Fi IS na Fongdokre Hina Masiki Matana kasi Sanjay Tongda Laiba Forest Headquarter ki conference wala Pangtok ki Pau Missing Unaba Amada Mahana Makata na Haikibada Wa Marang Kaina Hoba Lamdamasa the India ki Wina so Han Boy na Pangtoka Driba Toram Asi Maruiba Thorom Singh Hapta Kangzebung Amadi City Convention Center the Pangtokani Loina Workshop Asi Lorepada Mexico Amadi Bangalore the company Anika Sumanipuri Bamboo ki Potok Singh and Shiganabak MOU Quick Pinagani Loina Manipuri Bamboo Policy to Matanda Salhana Honaragani Haiki Loina Ngasi Pau Missing on Abada Saruk Yakiba World Bamboo Organization Ambassador ODB Nirmala Song Tamna Makatan High and Hanboy na Yamatana Bangtoka Torom Asida Manipuri Biam na Susaruk Yamina say and the workshop Sida Malimgi Tongan Tongan Valeba Kuntramarina Saruk Yagani Toromasida Bamboo expert Kaya Susaruk Yagani Haiki
ꯑꯩꯅ ꯈꯇꯪ ꯑꯄꯤꯜ ꯑꯃ ꯇꯧꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯁꯦ ꯕꯟꯒꯨꯝꯕ ꯕ꯭ꯂꯣꯀꯦꯠꯀꯨꯝꯕꯁꯨ ꯌꯥꯝꯅ ꯃꯅꯤꯄꯨꯔꯁꯦ ꯁꯨꯝ ꯈꯔ ꯇꯧꯏ ꯑꯗꯨꯕꯨ 4ꯗꯩꯅ 8 ꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤꯁꯤꯡ ꯈꯜꯂꯁꯤ ꯍꯣꯏ ꯗꯤꯐꯔꯦꯟ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯁꯨ ꯈꯪꯖꯩ ꯑꯗꯨꯕꯨ 34 countries Manipur se kaino na yengbu matamda good memories oina poraknaba mayam se public tai I just request I di si matam si da mayam thawai chang na yaubiraga aduga akhoi se kari kana hoba yagage tungda kamai tawdana akhoi gi resources sing se to the maximum level exploit toraga commercialization tawbagi se kamai yage na khanbiraga mayam praja sing su soidan yaubiu Salib January manga tagi nipan phawa sangi koresor da pangthokhiba National Drama and Dance Festival 2019 da Guru Abunghal Dance and Music Center Kaisamthogi Senior Kanglop ki Classical Sagoi Niti Lilada ahan mana pirakle haina serolamada hairakli Impal Ziri Labida Loan Yadava Mongda Wet Breeze sama Thamlaga Highway Transporters Welfare Organization Hatua na highway sida satpa gari wala sing ki namdana lupa chani lobi thabak se athu bata tokadabani driver city ki namdana paisa loba hai state se biam ding paisa lob ka sab mane haina all Manipur road transport drivers and motor workers union ki vice president ice kulamani na thamlakli MJ Avenue da all Manipur road transport drivers and motor workers union ki office da pawmi singa unabada ice kulamni na hai hatuana illegal oiba mongda center abadi state ki ayaba yaugdaba highway da kata parga awaba kaya mayong nadana highway da thabak tawriba drivers sing digi namdana paisa logi thabak atubada lepkadabani highway da drivers sing na mal hena pubi wafam karisu leite nakalamrom da state sing highway ani makta awana thengna khiba driver amadi makoi yongi viewers sing awaba da TDC amadi driver union na sahi kya digi hodana mateng pangdana lakli meyam na su hena dum khangli matam dudana hatuana kadai da lei ngasi khakta labi asi sanaba yare habi khudung saba Longnaba wet freeze ki dukan ama thamlaga nampu da highway da saliba drivers sing da awaba pibe yaroi Imphal Ziri lambi asigi pibam phagan hanba yamna pamba saraga kari ngasi phawba lambi sida laiba barak makru mani irang gi thong matamga sunaba mongda sanabagi kholaw kari gi laudi haina anilna wahang tawki driver singna mana polang amani hapsarakpa foi lau amani hapsarakpa madagi lupa cham am chani ma chawmam phangjabdra ma chama su thana imu manugi funan mo honar kudo adu bau singthage hairaba kaya yam chumna chatpanoba chumna pamagati tholo state government gi police tholo aduga ekoi gi TDC gi su leirasi chumna tawsari jiri bam da guladon da koi leirasi ba ayin tumdra koi yengseba kaya am koi sacrifice tawngam ga da adu hangingeba makoina lambisi faraga NSITCL ga makoiga manaraga thongje semandraga makoina driver singdagi makoi furikau du yori ba paisa ji lawna bo honabada makoina dukan hangududi kesu kaide aduga nafuda lawna bo honar busidi khudak da tokadabni haiba wafam sini driver nen amadi TDC na thami wafam se athu matamda koi Manipur government su haiba makoigi wet bridge se athu matamda lokthok pigadabni natragadi achowa driver singi issue mu lakpa yai hauze sanamgi pauda Humathai Super Sir Sursan Singh's KCSICB Memorial Football Tournament KPSC Kaksung Abdi Nako Namulopalani Mai Fakre Ngasi Kumanapak Turf Ground da Sanaki Tournament sa ani suba match da KPSC Kaksung Sanaroi Ice Sital Ice Drubam TS Avinash Amdi KS Tyson a match sa kuntra humdai kuntra tare ni pum su yakai suba minus sing da Panjala Mamam Sanduna Huso Senapati District ko Panjal Mari amata Maiti ba pibangam ke Sathari football tournament sa Sanaki ba suba match na Nako Namulopalna JSC Susanpur pu Panjal ahum amada maithiba fiki match asita mai pakraba nako namulmapal sanaroi y uncaged na match ki humudra mari amadi marfu mari suba minus na Panjal ani aduga NG Rahul na match ki marputra suba minata Panjal amaga sanwangam ke Manipur ki miyam na father of the modern games of Manipur haina sing thanari ba Sursan Maharaj ki mingda All Manipur Football Association na 1950 dagi haudana lesang se na pangtotna laliba football tournament sa mapalam ki football team ani yauna Lamnam sik football team kunmapan punna team kuntramato na knockout basis ta lamba tawnari hayeng tournament sik mari suba match ta LYCC sa delamdi raw laring bam laikai ga mga suba match ta na NCC khonga pat amasung ofsa kaksing ani na lamba tawnaragani Bengal Club Lilong na kontra sa sajing inat kan balub na Thawal Kendra Football Tournament ke champion obengam kre ngasi sajing inat kan balub na sinra lob asig sanabung amo riba Resident College sanabung da sanaki football tournament asig final match atu da Bengal Club Lilong sanaroi en langak pana match asig taret amadi hupuni pan suba minasing da Panjal ani sandra MRC sajing mairen khumu Panjal ani sida da maithiba pibangam ke
tournament asiki winner oikhiba mingle club Lilongna rolling trophy citation amadi selgi mana lupa lising taramanga aduga tournament asida runners up tahoraba MRC sajing maring khona runners up ki mana rolling trophy citation amadi selgi mana lupa lising taragi ma poi bangam ke football tournament asiki kasi loisin bagi sambat thoram aduda KFN PD minister Karam Siam kairau asiki MLA Al Ramesor amadi lamdam atugi masak naraba mioi kiana saruk yake sathaki ba football tournament asida tim tarama thoina saruk yake Anisuba S Mani Sarma 3rd Division Football League ta KYC North Kul amasung MYC Maharabeni mai pakre ngasi patsoi part 2 da laiba Pamyal gi sanapung sanakhiba tournament ki tarasuba league ta KYC North Kurkul gi sanaroi ke Dayanandana matches ki kunthra mani suba minute sankhiba matangai ra panjal aduna FC Imphal mayai koi bi panjal amasina da maithi pingam ke satharali football league tournament ki ngasi sanakhiba taramathoi suba league tana MYC Maharabina yamna laksana CYCL singa mathago panjal ni panama da maithi fifangam ke mai pakraba MYC Maharabi ki sanaroi o malem na match ki ani tarani pan kontra mathoi ni puma mari amasung yakai manga suba mina singna panjal manga ke Krishna Mohan na match ki mari amani yakai suba mina singna panjal ani aduga L Johnson na match ki yakai mari suba mina ta panjal amaga san ke match asida maithi horba CYCL singa mathiki amatanga ra panjal aduna match ki tarani the suba mina ta I Surjakant na san ke Impal West District Football Association ni makara sathari ba football tournament asida tem tarani the na group ani thona kai toktana lamba tawnari hayeng sathari ba football tournament asigi makata ba match ani sanaragani Anisuba Haibok Trophy T20 Cricket Tournament YWC Langthawalam so Al Amin Lilongani mai pakre ngasi yo Langthawal Public Ground sana ki tournament asigi taramani suba league ta toss ngam kiba KSTO na toss ngam dra batting hana sana kiba match asigi apiba kunda wicket taruk turuk run sama tare lobangam ki inning asida KSTO ge batsman Abdul Rafiq na run kutra mathoi lokhi match asigi ani suba batting sana kiba YWC Langthawal over taran to ya ball ani da wicket amakak turuk run sama mapan laut na match asigi wicket mapan da mai papangam ki YWC Langthawal wicket keeper batsman Prafulo Manina run yakai ni pai laut na match asigi man of the match ta ki satharali ba T20 cricket tournament asigi ngasi nungtil sana kiba taramanga suba league tana toss ngam kiba Al Amin Lilong na toss ngam dana batting hana sana kiba match asigi api ba over kunda wicket taruk turuk run sam kun thamani lauki inning asida Al Amin Lilong batsman Al Varsir na run kuntrani thoi lokhi match asigi ani suba batting sana kiba model club singa makana over tarani panga ball mari da wicket taramak turuk run sam taruk khak laudana match asi run koni pa da mai thi banangke match asida run kuntrani thoi lokhi ba Al Amin Lilong batsman Al Varsir na man of the match ta ki Manipur Cricket Association ni makada YWC Langthawal sinda sathaki ba cricket tournament asigi hayeng match ani sanaragani Kuntrani palak suba paumai Naga Students Union paumata PNTMP tournament ngasi dagi sanabati liyai de hokre hariba tournament asi hill area committee ki chairman Thangsalam Haukip na haudoke laliba February mari phawpa sathakata tournament asi the men's football men's and women's volleyball amadi men's and women's basketball masana sain sanagani panbe yabadi PNTMP inkom jalasi masa panyang kaida word in fees hariba team masida haudoke bani Rab the bulletin asigi halan samana mi amda thamjari Citizens Amendment Bill 2016 na Manipur da kai ba pirakna center da taksilona bagita ma political party tara ma gi mi tara thinan saban lusing ba singa si Delhi gi da mang Impal thadokre ngasi singa masung tangilok humbarani thoi ba di ma kai thel ahung ge thel pambi sing yaw na pangtok ke ba mi phamna Citizens Amendment Bill gi mayok ta khongsang sang sina ba kan warem lokre Mitai Singbo Settled Tribe category the Salan Bayaroi Haiduna Senapati District Stands Association and say mass protest okay. Amasong laibaka sidahan mo ina ohmlak suba World Bamboo Workshop laliba February mali ding pan pawbay palapang tolang ni haina Textiles Commerce and Industries ki Principal Secretary B. Vai Faina Fongdoroki